Irang Asina Maram Oiraga Pukning Wakal Anaba Shing Chang Wangkhatlakli HAINA JNIMS के Department of Psychiatry के Head Professor के Shantibala na PHONGDORAKLI Wafamase Indian Psychiatric Society Manipur State Branch के kunmanga suba chahi conference Menisicon English ngani kunmanga ge thauronga mari leinana mahakna phongdokibani The Future of Psychiatry Psychiatry in a Changing World haiba theme da JNIMS के auditorium da pangthokiba conference aduga mari leinana Professor के Shantibala hai ngasi pangthokliba conference asigi maru oiba wakalonde psychiatry ge lying pathap ase hojik amadi tungda karamba mongda changsingani haiba asida maru oina pangthokpane Manipur khakta natna malemgi oina yengbada pukning wakal ge anabagi chang ase nongmanongmagi hengalakli masi maru oina honglakliba anoba punsi Mahing, Mahusagi Kal Kaitarapa Amade, Mahusagi Safu Sing na Pirakpa Chaiting na Jingbana Wehele. Laina Sigi Matanga Mari Lena Sing na Kok Chung Sinaduna Angam Batakta, what Nabatangai Fade, Lunana, Lengak Nasu, Laina Asi, Tangana Bachap Java policy put up Matautai. Pukning Wakal gi Laina Asi, no Manombugi, Hengalapa Sina, Nasidi Hiramasigi, lying Patap Ase, Karamba. Mayon da chatagani haiba ase Kanadaba yadaba ama oirakli ngasi conference asida tongan ba experts sing na psychiatry gi honglakli ba fiba masida tongan ba paper sing pathokani mahak na makata na hai hojik lamda masida thokliba Irang Asina Maram Oiraga Pukning Wakal gi anaba ge chang ase hengalakpa thengnare masi matangda data sing khongot pa loire adubu official oina data sing ase phongdokpadi leitre official oiba cherol athubada thoklaklagani haina mahak na makata ki Sigi Irang Sigi Koina Hekaropa Kano Hen Badi Hengale Habasi Koina Anaba Tengna Badi Kange data when officially collect the name research to the Huji Mak Kogi Tolakri collection di Loilo 23rd of May Hakumgi 2023 is the Toki Irang Si Matungs the Koni relief came mayam the set but displaced people may ko interview to the data mayam collectory Toki Tolani Huzik Chia in the Tolani Duga data mayam to show Tolani at the same time on the practical level the Koni OPD the Koni clinic the Koni Tengnazaba Kangas Anaba Imu Manungi mayam Sumbasi the show Akoina Yeng but the Shiki problems Hengale Haiba Moise post-traumatic stress disorder, trauma, talking with the Gimatung that Holokpa, Wakangi Anaba, stress, acute stress reaction, anxiety, depression, Shumba, Mayam say, Yam the Hengale Hibasidi, Akuna Adum, official data, but the Nitiki Yang Basidadum, Aquadum Tengaze. Thauramadu Indian Psychiatric Society Manipur State Branch na piba Lifetime Achievement Award handak chahigi oina lamdamasigi saknairaba psychiatrist Dr. R.K. Leninda Lanthoke. Thauramadu Manipsaikon English ngani kun mga ge souvenir amaso phongdoke. Ngasigi Thauramadu JNIMS ke Director Professor L. Usharani, IPS Manipur State Branch ke President Su Oiriba, JNIMS ke Department of Psychiatry ke HOD Professor K. Shantibala, JNIMS ke Medical Superintendent Professor K. H. Lokeswar, JNIMS ke Department of Psychiatry ke HAINA ke HOD Professor S. Gyaneswar Sir Mathang Sitna, Chief Guest President Amadi Guest of Honor Oina Sarugyaki.